ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯗꯨꯗꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯁꯨꯃꯥꯡꯗꯒꯤ ꯀꯣꯏꯀꯧ ꯀꯧꯔꯛꯄꯗꯨ ꯀꯣꯀꯤꯜ ꯃꯈꯣꯜꯗꯒꯤ ꯈꯔ ꯈꯖꯤꯛ ꯅꯥꯊꯩꯕ ꯈꯣꯟꯖꯦꯜꯗ ꯀ꯭ꯋꯥꯛꯀꯤ ꯂꯥꯟꯕꯥꯎ ꯂꯥꯛꯄꯒꯨꯝ ꯌꯥꯛꯇꯛ ꯈꯥꯛꯇꯛ ꯂꯥꯛ ꯂꯥꯛꯇꯅ ꯀꯣꯏꯀꯧ ꯀꯧꯔꯛꯄꯗꯨ ꯁꯥꯎꯔꯪ ꯇꯧꯔꯗꯅ ꯁꯨꯛꯂꯞ ꯇꯧꯔꯗꯅ ꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯑꯕꯨꯡꯉꯣ ꯍꯣ ꯁꯛꯇꯥꯊꯤ ꯐꯤ ꯁꯨꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯀꯧꯔꯛꯄꯅꯤ ꯅꯥꯀꯟꯗ ꯕꯍꯤꯒꯁꯨ ꯂꯩꯔꯤ ꯈꯣꯟꯖꯦꯜꯗꯨ ꯌꯥꯛꯃꯟꯈ꯭ꯔ ꯃꯥꯜꯂꯤ ꯃꯅꯥꯀꯣꯡ ꯍꯥꯏꯐꯦꯠ ꯃꯦꯜꯂꯤ ꯇꯞꯅ ꯀꯧꯅꯦ ꯏꯕꯨꯡꯉꯣꯗꯣ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯤ ꯃꯅꯤꯡꯗ ꯃꯔꯨꯝ ꯀꯣꯜꯂꯤꯕꯣ ꯃꯥꯕꯣ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯑꯕꯨꯡꯉꯣꯗꯣ ꯁꯔꯞ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯒꯦ ꯇꯧꯅꯦ ꯐꯤ ꯁꯨꯔꯗꯤ ꯁꯔꯞ ꯄꯨꯊꯣꯛꯀꯅꯤ ꯈꯪꯗꯕ꯭ꯔꯣ ꯅꯁꯥꯅ ꯄꯨꯊꯣꯛꯑꯒ ꯊꯣꯔꯛꯄꯗꯤ ꯀꯩꯗꯧꯒꯦ ꯂꯣꯏꯁꯤꯟꯈꯤꯕꯩꯅꯦ ꯃꯅꯤꯡꯗ ꯄꯦꯀꯦꯠ ꯑꯃ ꯂꯩꯍꯧꯕꯅꯤ ꯆꯂꯥꯝꯕ ꯏꯃꯨꯡꯗꯒꯤ ꯁꯔꯞ ꯄꯦꯀꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯍꯥꯏꯔꯛꯏ ꯊꯣꯛꯂꯛꯅ ꯐꯤ ꯌꯥꯝꯃꯤ ꯈꯪꯉꯗꯤ ꯅꯁꯥꯅ ꯈꯪꯅ ꯀꯣꯛ ꯄꯨꯊꯣꯛꯑꯒ ꯊꯣꯛꯄ ꯀꯩꯗꯧꯒꯦ ꯏꯊꯧ ꯑꯣ ꯅꯊꯧꯔꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯄꯨꯁꯤꯜꯂꯒ ꯆꯪꯉꯒꯦ ꯆꯂꯥꯝꯕ ꯁꯔꯞ ꯄꯦꯀꯦꯠ ꯑꯗꯨ ꯊꯝꯂꯝꯗꯅ ꯏꯃꯨꯡꯗ ꯐꯠ ꯑꯃꯨꯛ ꯆꯪꯈꯤ ꯂꯩꯃꯔꯦꯝꯕꯤ ꯈꯠꯅꯕ ꯌꯥꯝ ꯍꯧꯋꯤ ꯍꯥꯏꯒꯨꯝ ꯈꯨꯗꯦꯡꯗꯨꯗꯒꯤ ꯑꯆꯣꯠꯄ ꯐꯤ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯇꯅ ꯂꯪꯉꯛꯏ ꯍꯥꯏꯔꯛꯏ ꯀꯜꯂꯞꯅ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯤꯔꯅ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯑꯩꯉꯣꯟꯗ ꯀꯅꯥ ꯑꯣꯏꯅ ꯎꯒꯦ ꯍꯥ ꯏꯃꯨꯡ ꯌꯧꯈ꯭ꯔꯕ ꯆꯂꯥꯝꯕ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯏ ꯂꯥꯎꯗꯨꯅ ꯆꯦꯡꯖꯪꯕꯤ ꯑꯣꯏꯅ ꯎꯏꯌꯦ ꯆꯦꯡꯖꯪꯕꯤ ꯑꯣꯏꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤ ꯃꯈꯥ ꯍꯥꯏꯐꯦꯠ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯕꯩꯒ ꯑꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯂꯛꯂ ꯃꯥꯜꯂꯦ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯔꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯩꯃꯔꯦꯝꯕꯤ ꯌꯦꯡꯂꯛꯏ ꯏꯊꯛ ꯊꯛꯀꯠꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯅ ꯂꯪꯊꯣꯔꯛꯄ ꯑꯆꯣꯠꯄ ꯐꯤ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯈꯨꯗꯦꯡꯗꯨꯗ ꯚꯣꯞ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯗꯩ ꯏꯁꯤꯡ ꯄꯨꯡꯆꯣꯡ ꯆꯣꯡꯉꯤ ꯂꯩꯃꯔꯦꯝꯕꯤ ꯌꯥꯝ ꯈꯠꯅꯅꯤꯡꯕ꯭ꯔꯣ ꯍꯥ ꯌꯥꯝ ꯈꯠꯅꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕ ꯂꯩꯃꯔꯦꯝꯕꯤꯁꯨ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯑꯁꯤ ꯑꯉꯥꯡꯁꯤꯅ ꯍꯧꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯩꯗꯣ ꯀꯩꯒꯤꯅꯣ ꯅꯣꯡꯃꯇ ꯏꯪꯅ ꯂꯩꯍꯟꯗꯦ ꯏꯁꯥꯁꯦ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯗꯦꯅꯦ ꯂꯥꯎꯅꯕꯒ ꯈꯠꯅꯕꯒ ꯐꯨꯅꯕꯒ ꯆꯩꯅꯕꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯣꯏꯁꯤꯕꯣ ꯍꯥ ꯀꯃꯥꯏꯅ ꯉꯥꯡꯅꯣ ꯍꯥꯏꯕꯅꯣ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯑꯕꯨꯡꯉꯣꯗ ꯍꯪꯉꯣ ꯃꯥꯅ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯎꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯕꯕꯥꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯏꯅꯔꯤꯁꯦ ꯅꯆꯥꯅꯨꯄꯤꯅꯤ ꯈꯟꯕꯩꯔꯣ ꯍꯥ ꯅꯆꯥꯅꯨꯄꯥꯁꯤꯗꯗꯤ ꯀꯩꯝꯇ ꯉꯥꯡꯕ ꯉꯝꯗꯦꯅꯦ ꯂꯩꯃꯔꯦꯝꯕꯤ ꯀꯞꯂꯤ ꯇꯧꯈ꯭ꯔꯦ ꯐꯤꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯃꯨꯛ ꯁꯨꯕ ꯍꯧꯏ ꯍꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯄꯦꯗꯣꯏꯒ ꯀꯞꯇꯣꯏꯒ ꯁꯥꯎꯗꯣꯏꯒ ꯁꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯀꯞꯇꯦ ꯀꯩꯗꯧ ꯀꯞꯇꯣꯏꯅꯣ ꯅꯆꯥꯅꯨꯄꯥꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯅꯦ ꯅꯣꯏꯗꯤ ꯆꯟꯕꯤꯌꯥ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯇꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯗꯣ ꯎꯔꯕ꯭ꯔꯥ ꯅꯣꯏꯅ ꯑꯩ ꯅꯨꯡꯁꯤꯕꯤꯗꯕꯅꯤ ꯈꯪꯉꯤ ꯃꯅꯤꯡ ꯃꯃꯥꯡ ꯍꯦꯛ ꯊꯠꯂꯤ ꯂꯩꯃꯔꯦꯝꯕꯤ ꯚꯩꯒ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯈꯪꯗ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯁꯣꯔ ꯍꯣꯟꯇꯣꯛꯇꯨꯅ ꯈꯥꯡꯉꯤ ꯉꯥꯡꯂꯨꯕ ꯑꯣꯏꯔꯔꯣꯏ ꯈꯪꯉꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯂꯛꯏ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯍꯩ ꯑꯇꯣꯝꯕ ꯕꯨꯡꯉꯣ ꯑꯕꯨꯡꯉꯣ ꯆꯂꯥꯝꯕꯁꯨ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯄꯥꯅ ꯁꯥꯎꯈ꯭ꯔꯦ ꯈꯪꯕꯗꯨꯗ ꯀꯤꯔꯞꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯃꯥꯡꯗꯅꯤ ꯐꯥꯎꯔꯛꯂꯤꯕꯗꯣ ꯂꯩꯃꯔꯦꯝꯕꯤ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯐꯤꯗꯨ ꯁꯨꯏ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯃꯨꯔꯨꯝ ꯃꯆꯥꯅꯨꯄꯥꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯅꯤ ꯏꯃꯥꯁꯨ ꯏꯆꯦꯁꯨ ꯕꯕꯥꯁꯨ ꯃꯣꯏ ꯂꯣꯏꯅ ꯏꯊꯟꯇ ꯇꯣꯉꯥꯟ ꯇꯥꯍꯟꯕꯅꯤ ꯑꯩꯁꯦ ꯄꯪꯉꯤ ꯁꯥꯗꯅ ꯆꯂꯥꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯞ ꯂꯛꯅꯕꯣꯏ ꯀꯩꯑꯣꯏ ꯅꯁꯥꯅ ꯅꯁꯥ ꯄꯪꯉꯤ ꯑꯗꯨꯗꯤ ꯈꯪꯖꯕꯣꯏꯔꯦ ꯂꯩꯃꯔꯦꯝꯕꯤ ꯐꯩꯖꯩ ꯌꯦꯡꯈꯠꯂꯝꯃꯤ ꯀꯩꯁꯨꯝꯇꯗꯤ ꯈꯨꯝꯂꯛꯇ꯭ꯔꯦ ꯆꯂꯥꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔꯞ ꯀꯧꯇꯥꯗꯨ ꯇꯞꯂꯞꯅ ꯂꯥꯝꯗꯨꯅ ꯁꯔꯞꯇꯣ ꯍꯩꯖꯤꯟꯕꯤ ꯏꯃꯨꯡꯗꯒꯤ ꯚꯩꯒꯅ ꯑꯃꯨꯛ ꯑꯕꯨꯡꯉꯣ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯒꯦꯅꯦ ꯃꯗꯨꯏ ꯑꯉꯥꯡꯗꯨꯕꯣ ꯆꯂꯥꯝꯕ ꯃꯄꯥꯟꯗꯒꯤ ꯁꯤꯗ ꯂꯩꯌꯦ ꯕꯕꯥ ꯀꯩꯅꯣ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ ꯏꯇꯣꯟ ꯃꯅꯥꯛꯇ ꯉꯁꯥꯏꯅ ꯊꯣꯛꯆꯔꯛꯑꯦ ꯑꯩ ꯌꯥꯔꯦ ꯉꯥꯡꯉꯅꯨ ꯏꯇꯣꯟꯁꯦ ꯀꯞꯂꯤ ꯇꯧꯔꯤ ꯂꯩꯃꯔꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯏꯇꯣꯟ ꯁꯟꯒ꯭ꯂꯥꯁ ꯄꯨꯔꯛꯎꯔꯥ ꯁꯨꯔꯤꯕ ꯐꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯃꯔꯦꯝꯕꯤ ꯃꯄꯥꯗ ꯄꯥꯎ ꯇꯝꯃꯤ ꯁꯦꯡ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯏꯄꯦꯟ ꯄꯦꯟꯗꯅ ꯌꯦꯡꯉꯣꯕꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯁꯤꯗꯗꯤ ꯅꯣꯏ ꯉꯥꯡꯕ ꯑꯝꯇ ꯉꯝꯗꯦꯕ ꯑꯩꯉꯣꯟꯗꯇꯅꯦ ꯅꯣꯏꯅ ꯉꯥꯡꯕ ꯉꯝꯕ ꯏꯁ ꯆꯪꯖꯈ꯭ꯔꯒꯦ ꯏꯕꯦꯝꯃ ꯌꯥꯝ ꯌꯦꯠꯆꯅꯤꯡꯕꯒ ꯇꯥꯍꯜꯂꯤ ꯆꯪꯈ꯭ꯔꯣ ꯅꯁꯛ ꯅꯁꯥꯒꯗꯣ ꯌꯦꯡꯅꯤꯡꯗꯦ ꯆꯂꯥꯝꯕ ꯍꯧꯒꯠꯈ꯭ꯔꯦ ꯆꯪꯈ꯭ꯔꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒꯗꯤ ꯂꯛꯇꯗꯤ ꯂꯛꯅꯔꯝꯂꯒꯦ ꯃꯇꯥꯒꯨꯝ ꯇꯣꯡꯂꯤꯕ ꯃꯣꯖꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯇꯣꯟ ꯃꯌꯥꯗ ꯍꯥꯏꯐꯦꯠ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯈꯨꯗꯦꯡꯗꯨꯗ ꯈꯨꯕꯤ ꯈꯨꯗꯣꯝꯕꯤ ꯑꯅꯤꯗꯨꯈꯛ ꯆꯞꯇꯨꯅ ꯐꯠ ꯊꯥꯗꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯁꯨꯔꯝꯂꯤꯕ ꯐꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ
ꯌꯨꯡꯅ ꯌꯦꯡꯈꯠꯂꯛꯏ ꯕꯩꯒꯗ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯆꯩꯍꯜꯂꯛꯏ ꯃꯇꯧ ꯑꯅꯤꯗꯨ ꯈꯪꯕꯅ ꯏꯆꯥꯎ ꯆꯥꯎꯈꯩ ꯑꯅꯤꯃꯛꯅꯦ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯗꯝ ꯐꯨꯗꯔꯛꯀꯅꯤꯀꯣ ꯅꯨꯄꯤ ꯅꯪꯁꯨ ꯐꯤꯗꯨ ꯁꯨꯔꯣ ꯇꯨꯃꯤꯟꯅ ꯍꯩ ꯅꯨꯄꯥ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯅꯣꯛꯈꯤ ꯀ꯭ꯂꯥꯁ ꯆꯠꯇꯣꯏꯅꯤ ꯍꯥꯏꯅ ꯆꯂꯥꯝꯕꯗꯨ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯐꯩꯖꯩ ꯌꯦꯡꯍꯧꯏ ꯅꯨꯃꯤꯠꯁꯨ ꯌꯨꯡꯈꯠꯂꯛꯂꯤ ꯆꯥꯛꯆꯥ ꯍꯩꯖꯥ ꯂꯣꯏꯔꯒ ꯆꯂꯥꯝꯕ ꯀꯣꯂꯦꯖ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯏꯇꯣꯟ ꯅꯀꯣꯛꯇꯨ ꯀꯩꯅꯣꯝꯃ ꯈꯨꯝꯖꯤꯜꯂꯨ ꯅꯁꯥ ꯅꯋꯨꯗꯨꯁꯨ ꯂꯣꯏ ꯃꯨꯁꯤꯜꯂꯅꯤꯀꯣ ꯀꯣꯟꯅ ꯄꯥꯔꯤꯇꯣꯝꯕ ꯊꯦꯡꯅꯕꯗꯅꯦ ꯃꯨꯁꯤꯜꯂꯝꯃꯦ ꯍꯥꯏꯖꯈꯤꯅꯤ ꯁꯨꯔꯝꯕ ꯐꯤ ꯆꯞ ꯂꯦꯞꯄꯤ ꯄꯥꯔꯤꯇꯣꯝꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯄꯨꯝꯅꯃꯛ ꯐ꯭ꯔꯤꯖ ꯇꯧꯍꯟꯈꯤꯕꯒꯨꯝ ꯏꯀꯥꯏꯕ ꯃꯈꯜ ꯑꯃꯅ ꯀꯨꯌꯣꯝ ꯅꯥꯏꯅ ꯀꯨꯞꯈ꯭ꯔꯕꯒꯨꯝ ꯀꯟꯁꯤꯜꯂꯝꯕ ꯊꯃꯣꯏꯗ ꯃꯈꯜ ꯑꯃꯒꯤ ꯃꯩꯆꯥꯛ ꯍꯥꯞꯄꯒꯨꯝ ꯐꯥꯒꯤ ꯇꯧꯔꯝꯕꯗꯅꯤ ꯆꯂꯥꯝꯕꯗꯤ ꯑꯗꯨꯕꯨ ꯂꯨꯝꯅ ꯂꯧꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯃꯥꯗꯤ ꯌꯦꯡꯍꯧꯏ ꯇꯨꯃꯤꯟ ꯆꯂꯥꯝꯕꯅ ꯆꯠꯈꯤꯕꯗꯨ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯃꯇꯝꯗꯣ ꯃꯃꯤꯠꯇ ꯎꯔꯛꯄꯒꯨꯝ ꯀꯩꯒꯨꯝ ꯆꯠꯅꯤꯡꯉꯤ ꯃꯥꯁꯨ ꯇꯤꯟꯅꯅꯤꯡꯉꯤ ꯑꯅꯧꯕ ꯃꯃꯥꯟꯅꯕꯤ ꯈꯪꯅꯤꯡꯉꯤ ꯂꯥꯏꯔꯤꯛꯀꯤ ꯃꯍꯥꯎ ꯇꯪꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯃꯤꯆꯩ ꯎꯏꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯅꯨꯡꯁꯤꯕ ꯁꯥꯇ꯭ꯔ ꯄꯥꯝꯖꯕꯅꯤ ꯀꯣꯏꯅꯤꯡꯕꯅꯤ ꯆꯠꯅꯤꯡꯕꯅꯤ ꯂꯥꯞꯅ ꯇꯥꯝꯅ ꯐꯝꯖꯅꯤꯡꯕꯅꯤ ꯂꯥꯏꯔꯤꯛꯀꯤ ꯃꯥꯡꯗ ꯄꯥꯗꯨꯅ ꯏꯗꯨꯅ ꯑꯅꯧꯕ ꯒ꯭ꯌꯥꯟ ꯇꯥꯟꯁꯤꯟꯗꯨꯅ ꯑꯗꯨꯕꯨ ꯐꯪꯗꯦ ꯃꯥ ꯌꯦꯡꯉꯤ ꯆꯂꯥꯝꯕꯗ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯈꯤꯕ ꯃꯃꯤꯠꯅ ꯎꯔꯤꯕ ꯂꯝꯕꯤꯗꯨ ꯐꯥꯎꯕ ꯆꯍꯤ 13 ꯁꯨꯔꯛꯄ ꯃꯇꯝꯗꯨꯅꯤ ꯄꯥꯔꯤꯇꯣꯝꯕꯒ ꯃꯥꯒ ꯑꯔꯣꯏꯕ ꯎꯅꯕ ꯅꯨꯃꯤꯠꯇꯨꯅꯤ 12 ꯊꯥꯗꯧꯕ ꯃꯇꯝꯗꯨꯅꯤ ꯐꯤꯌꯔꯋꯦꯜ ꯃꯆꯥ ꯑꯃ ꯁꯤꯜꯂꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯀ꯭ꯂꯥꯁ 10ꯗ ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯈꯤꯕꯤꯁꯤꯡꯗꯨꯅ ꯁꯤꯟꯂꯥꯡ ꯇꯧꯏ ꯂꯩꯃꯔꯦꯝꯕꯤ ꯌꯥꯎꯁꯤꯜꯂꯨꯕ ꯇꯧꯗꯤ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯃꯤ ꯃꯤ ꯈꯔ ꯀꯤꯕꯅꯤ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯁꯣꯟꯖꯕꯅꯤ ꯁꯣꯟꯗꯕꯗꯤ ꯌꯥꯝ ꯁꯥꯖꯕ ꯆꯤꯟꯐꯥ ꯐꯥꯕ ꯈꯔ ꯇꯞꯄꯅꯤ ꯇꯞꯇꯕꯁꯨ ꯑꯗꯨꯝ ꯁꯥꯖꯕ ꯁꯝꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯍꯩꯕꯗꯤ ꯌꯥꯝ ꯁꯥꯖꯕ ꯃꯁꯥꯒꯤ ꯒ꯭ꯌꯥꯟ ꯂꯩꯖꯔꯕꯁꯨ ꯂꯥꯏꯔꯤꯛꯇ ꯐ꯭ꯂꯣꯞ ꯆꯠꯄꯤ ꯆꯠꯇꯕꯁꯨ ꯑꯗꯨꯝ ꯁꯥꯖꯕ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯛꯁꯟ ꯈꯛꯇꯒꯤ ꯐꯤꯌꯔꯋꯦꯜ ꯄꯥꯡꯊꯣꯛꯏ ꯀ꯭ꯂꯥꯁ ꯇꯤꯆꯔ ꯔꯟꯖꯤꯠ ꯀꯧꯕ ꯑꯣꯖꯥ ꯑꯃꯒ ꯑꯇꯩ ꯑꯇꯣꯞꯄ ꯌꯥꯎꯗꯦ ꯀꯦꯛ ꯑꯃꯁꯨ ꯂꯩꯔꯤ ꯕ꯭ꯂꯦꯛ ꯐꯣꯔꯦꯁ ꯚꯦꯅꯤꯂꯥ ꯐ꯭ꯂꯦꯚꯔ ꯀꯦꯛꯅꯤ ꯃꯌꯥꯝꯗꯨ ꯑꯃꯒ ꯅꯣꯛꯈꯦꯗꯨꯅ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤ ꯂꯩꯃꯔꯦꯝꯕꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯨꯟꯅ ꯌꯦꯡꯕꯅꯤ ꯃꯃꯤꯠꯇꯨ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯕꯒꯨꯝ ꯃꯤꯑꯣꯏꯗꯨꯅ ꯁꯣ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯒꯨꯝ ꯑꯁꯣꯝꯗ ꯃꯃꯥꯟꯅꯕꯈꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯁꯨ ꯇꯥꯏ ꯅꯤꯟꯐꯨꯡ ꯇꯨ ꯑꯃꯁꯤ ꯍꯧꯖꯤꯛꯁꯨ ꯌꯦꯡ ꯂꯩꯔꯤ ꯂꯩꯃꯔꯦꯝꯕꯤꯔꯣꯝꯗ ꯃꯉꯛ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯟꯅꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯃꯤꯠꯐꯝ ꯊꯛ ꯍꯣꯡꯉꯤ ꯃꯇꯧꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯐꯔꯤꯕꯣ ꯅꯪ ꯑꯃ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯥꯔꯤꯇꯣꯝꯕ ꯍꯥꯏꯐꯦꯠ ꯑꯃꯨꯛꯁꯨ ꯌꯦꯡꯊꯣꯔꯛꯏ ꯈꯪꯉꯤ ꯃꯥꯁꯨ ꯂꯩꯃꯔꯦꯝꯕꯤꯅ ꯃꯥꯕꯨ ꯉꯥꯎꯖꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯄꯥꯝꯗꯦ ꯃꯥꯅꯗꯤ ꯂꯩꯃꯔꯦꯝꯕꯤꯁꯤ ꯑꯦꯚ꯭ꯔꯤ ꯗꯤꯇꯦꯜꯁ ꯁꯨꯅꯕ ꯀꯨꯞꯅ ꯍꯦꯛ ꯌꯦꯡꯕꯒꯨꯝ ꯍꯥꯏꯔꯛꯏ ꯏꯊꯧ ꯁꯥꯗꯅ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯑꯁꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯄꯤꯁꯨꯝꯁꯤꯁꯨ ꯈꯤꯇ ꯐꯣꯏꯕ ꯌꯥꯕꯅꯤ ꯃꯆꯤꯟꯕꯥꯟꯒꯁꯤꯁꯨ ꯂꯤꯞ-ꯕꯥꯝꯒ ꯑꯝꯇ ꯂꯩꯖꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯝꯒꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯪꯍꯟꯗꯅ ꯇꯧꯗꯦ ꯃꯉꯛꯁꯝ ꯃꯌꯥꯁꯤꯗ ꯏꯄꯛꯇꯒꯩ ꯀꯛꯊꯠꯂꯤꯕ ꯑꯅꯣꯛꯁꯤꯁꯨ ꯃꯌꯥꯝ ꯎꯞꯅꯔꯤꯕ ꯁꯨꯃꯥꯏꯅ ꯈꯔ ꯃꯑꯣꯡ ꯇꯥꯕ ꯑꯃꯠꯇꯁꯨ ꯎꯞꯄꯨꯗꯅ ꯑꯗꯨꯗꯤ ꯇꯧꯗꯦ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯏꯄꯨꯅ ꯎꯞꯄꯝꯕ ꯃꯥꯟꯕ ꯑꯅꯣꯛ ꯑꯃꯒ ꯃꯥ ꯍꯩꯅꯗꯕꯩꯗꯤ ꯅꯠꯇꯕ ꯑꯗꯣ ꯌꯥꯝ ꯍꯩꯅꯗꯕ ꯑꯃꯗꯤ ꯌꯥꯎꯕ ꯅꯪꯗꯤ ꯌꯥꯝ ꯐꯥꯏꯟ ꯑꯣꯏꯕ ꯗꯤꯇꯦꯜꯁ ꯐꯥꯎꯕ ꯌꯦꯡꯉꯝꯃꯤꯕꯣꯏꯔꯦ ꯑꯩꯗꯤ ꯃꯥꯅ ꯈꯛ ꯅꯪ ꯌꯦꯡꯉꯛꯄ꯭ꯔꯥ ꯈꯜꯂꯨꯔꯦ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯅꯪꯁꯨ ꯃꯥꯅ ꯑꯩ ꯌꯦꯡꯕꯅ ꯅꯨꯡꯁꯤꯕꯒꯤ ꯌꯦꯡꯕ ꯑꯩꯅ ꯃꯥ ꯌꯦꯡꯕꯅ ꯑꯁꯣꯏꯕ ꯊꯤꯕ ꯈꯦꯠꯅꯗ꯭ꯔꯣ ꯑꯅꯤꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯛꯇ꯭ꯔꯗꯤꯅꯦ ꯑꯁꯣꯏꯕꯁꯦ ꯃꯤꯠꯃꯥꯡꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯄ ꯃꯁꯥꯒꯤꯅꯤ ꯁꯤꯗꯤ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ ꯅꯣꯏꯁꯨ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯄꯥꯔꯤꯌꯥ ꯍꯜꯂꯒ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ 11 ꯀꯥꯕ ꯍꯦꯛ ꯍꯧꯔꯛꯄꯗꯩꯅꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯃꯥꯏꯅꯅꯦ ꯐꯣꯡꯗꯣꯛꯇꯅ ꯆꯥꯛꯆꯔꯛꯏꯁꯤ ꯄꯥꯔꯤꯇꯣꯝꯕ ꯃꯃꯥꯟꯅꯕꯗꯨꯗꯗꯤ ꯌꯦꯡꯗ ꯂꯩꯃꯔꯦꯝꯕꯤꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯗ ꯑꯣꯏꯅ ꯌꯦꯡꯂꯛꯏ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯌꯦꯡꯉꯛꯇꯅꯕ ꯊꯕꯛ ꯇꯧꯒꯦ ꯀꯩꯗꯧꯗꯣꯏꯕ ꯁꯨꯝ ꯌꯦꯡꯉꯨ ꯑꯩ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯍꯟꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯆꯤꯡꯂꯞꯅꯣꯏ ꯄꯥꯔꯤꯇꯣꯝꯕ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯅꯕ ꯄꯨꯔꯛꯂꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯇꯝꯗꯨꯗꯗꯤ ꯃꯁꯝꯒꯥꯗꯨ ꯇꯦꯜꯂꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯣꯛ ꯂꯦꯟꯁ ꯊꯥꯇꯛ ꯇꯧꯕ ꯃꯈꯥ ꯐ꯭ꯔꯦꯝ ꯌꯥꯎꯗꯕꯤ ꯑꯃꯁꯨ ꯎꯞꯄꯤ ꯃꯃꯥꯏꯒ ꯏꯄꯥꯛ ꯄꯥꯛꯑꯗꯅ ꯅꯣꯏꯔꯞꯀ ꯇꯧꯔꯗꯅ
ꯀꯦꯕ ꯅꯥꯟꯕꯒ ꯏꯄꯥꯝ ꯄꯥꯝꯖꯗ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯛ ꯆꯝꯖꯔꯤꯉꯩ ꯃꯇꯝꯗꯨꯗ ꯇꯥꯈꯤꯕꯅꯤ ꯄꯥꯔꯤꯇꯣꯝꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯂꯩꯃꯔꯦꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ꯫ ꯇꯥꯔꯤ ꯍꯧꯖꯤꯛꯁꯨ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯂꯛꯏ꯫ ꯀꯦꯛ ꯀꯛꯅꯕ ꯇꯧꯅꯈ꯭ꯔꯦ꯫ ꯁꯥꯔꯅ ꯃꯌꯥꯏꯗ ꯂꯦꯞꯄꯤꯔꯣ꯫ ꯁꯥꯔ ꯔꯟꯖꯤꯠꯇꯨ ꯃꯌꯥꯏꯗ ꯂꯦꯞꯄꯤ꯫ ꯄꯨꯟꯅ ꯀꯛꯃꯤꯟꯅꯁꯤꯀꯣ, ꯏꯊꯟꯇ ꯀꯛꯄ ꯏꯀꯥꯏꯖꯩ, ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯀ ꯌꯥꯎꯔꯦ, ꯑꯦꯅꯤꯚꯔꯁꯔꯤ ꯑꯃꯨꯛ ꯃꯥꯟꯈꯤꯅꯦꯕ꯫ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯅꯣꯛꯏ, ꯄꯥꯔꯤꯇꯣꯝꯕꯁꯨ ꯅꯣꯛꯏ꯫ ꯄꯥꯔꯤꯇꯣꯝꯕ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯃ ꯁꯠ ꯄꯨꯊꯣꯔꯛꯏ꯫ ꯉꯥꯏꯈꯣ ꯁꯥꯔ, ꯀꯦꯛ ꯀꯛꯇ꯭ꯔꯤꯉꯩꯗ ꯐꯣꯇꯣ ꯍꯥꯟꯅ ꯀꯥꯞꯍꯧꯁꯦ꯫ ꯑꯣꯖꯥꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯅꯣꯏ ꯐꯣꯟꯒ ꯄꯨꯔꯛꯏꯕ꯭ꯔꯣ? ꯄꯥꯔꯤꯇꯣꯝꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯍꯣꯏ ꯁꯥꯔ, ꯉꯁꯤꯗꯤ ꯆꯦꯛꯁꯨ ꯇꯧꯗ꯭ꯔꯦ, ꯑꯩꯈꯣꯏ ꯁꯦꯛꯁꯟꯒꯤ ꯐꯤꯌꯔꯋꯦꯜꯅꯦꯅ ꯆꯦꯛ ꯇꯧꯕꯤꯔꯛꯇ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯃꯥꯡꯗꯅ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯐꯝꯃꯣ, ꯑꯇꯩꯁꯤꯅꯅꯤ ꯂꯦꯞꯄꯁꯤ꯫ ꯑꯅꯦꯝꯕꯈꯩꯗꯣ ꯃꯃꯥꯡꯗ ꯂꯦꯞꯄꯨꯀꯣ, ꯃꯅꯤꯡꯗ ꯆꯪꯈꯤꯕꯗ ꯑꯃꯨꯛ ꯎꯔꯣꯏ꯫ ꯐꯣꯇꯣꯗ ꯑꯩ ꯌꯥꯎꯔꯝꯗ꯭ꯔꯦꯅꯅꯦ ꯀꯣꯟꯅ ꯑꯄꯤꯛꯄ ꯃꯌꯥꯝ ꯑꯃ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯀꯅꯤꯀꯣ꯫ ꯃꯌꯥꯝꯗꯣ ꯅꯣꯛꯏ, ꯐꯣꯇꯣ ꯀꯥꯞꯄꯤ ꯃꯌꯥꯝ ꯄꯨꯟꯅ꯫ ꯒ꯭ꯔꯨꯞ ꯐꯣꯇꯣꯗꯣ ꯍꯦꯛ ꯀꯥꯞꯄ ꯂꯣꯏꯕꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯁ ꯁ꯭ꯀꯨꯜ ꯁꯦꯛꯁꯟ F ꯍꯥꯏꯅ ꯁꯦꯝꯃꯤꯕ ꯒ꯭ꯔꯨꯞꯇꯨꯗ ꯐꯠ ꯊꯥꯖꯤꯜꯂꯤ꯫ ꯀꯦꯛ ꯀꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯑꯃꯒ ꯑꯃꯒ ꯀꯦꯛꯁꯨ ꯏꯟꯅꯩ꯫ ꯏꯀꯥꯏꯕ ꯊꯥꯗꯣꯛ ꯂꯩꯃꯔꯦꯝꯕꯤꯁꯨ ꯄꯥꯔꯤꯇꯣꯝꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯔꯛ ꯏꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯋꯥꯔꯤ ꯈꯪꯕ ꯃꯌꯥꯝꯗꯨꯗꯤ ꯎ ꯑꯥ ꯂꯥꯎꯅꯔꯛꯏ, ꯅꯣꯛꯁꯤꯟꯅꯔꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯏ꯫ ꯀ꯭ꯂꯥꯁ 2ꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯥꯔꯀꯔ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯐꯨꯔꯤꯠꯇ ꯏꯁꯤꯟꯅꯕ ꯋꯤꯁ ꯄꯤꯅꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯏꯁꯤꯟꯅꯕꯗꯨꯗ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯂꯥꯡꯕꯗꯤ ꯌꯥꯎꯔꯨꯗꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯊꯥꯏꯅꯗꯤ ꯍꯧꯖꯤꯛꯀꯨꯝ ꯋꯥ ꯀꯌꯥ ꯉꯥꯡꯂꯝꯗꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯏꯪ ꯇꯞꯄꯤ꯫ ꯂꯩꯃꯔꯦꯝꯕꯤꯒ ꯕꯦꯟꯁ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯕꯅꯤ꯫ ꯃꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ ꯃꯇꯧꯗꯨ꯫ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕ, ꯇꯇꯨ ꯇꯇꯨ ꯌꯦꯡꯂꯤꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯄꯥꯔꯤꯇꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯃꯥꯟꯅꯕꯁꯤꯡꯗ ꯐꯠ ꯌꯦꯡꯏ꯫ ꯑꯩ ꯊꯕꯛ ꯇꯧꯒꯦ, ꯅꯣꯏ ꯂꯤꯂꯥ ꯌꯦꯡꯉꯣ ꯍꯥꯏꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯀꯩ ꯂꯤꯂꯥꯅꯣ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯌꯦꯡꯍꯟꯒꯗꯧꯔꯤꯕ? ꯎꯠꯊꯣꯛꯂꯝꯗꯦ ꯀꯅꯥꯗ꯫ ꯑꯃꯨꯛꯁꯨ ꯌꯦꯡꯏ ꯄꯥꯔꯤꯇꯣꯝꯕ ꯂꯩꯃꯔꯦꯝꯕꯤꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯗ꯫ ꯄꯥꯔꯤꯇꯣꯝꯕ ꯀꯦꯛ ꯈꯖꯤꯛ ꯄꯥꯏꯈꯠꯇꯨꯅ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯒꯨꯝ ꯄꯥꯔꯤꯇꯣꯝꯕ ꯂꯩꯃꯔꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯍꯥꯏꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯐꯥꯎ ꯍꯦꯛ ꯅꯪꯍꯧꯗꯦ꯫ ꯕꯣꯟꯕꯣꯟꯒ ꯑꯕꯦꯝꯃꯒꯗꯨ ꯃꯅꯥꯛꯇꯨꯗ ꯈꯪꯆꯤꯛ ꯆꯤꯛꯅꯔꯛꯏ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯁꯦꯀꯦꯟ ꯊꯣꯠ ꯑꯃꯠꯇ ꯌꯥꯎꯗ ꯍꯨꯏ ꯍꯧꯗꯣꯡ ꯆꯤꯛꯅꯔꯦ ꯃꯇꯥꯒꯨꯝ ꯁꯨ ꯁꯨ ꯑꯅ ꯇꯥꯜꯂꯤ꯫ ꯑꯄꯥꯏꯄꯣꯠ ꯊꯤꯔꯛꯄꯗ ꯁꯔꯞ ꯀꯧꯇꯥꯗꯨ ꯑꯅꯤꯗꯨꯗ ꯂꯥꯛꯇꯅ ꯂꯪꯏ꯫ ꯐ꯭ꯂꯥꯁꯕꯦꯛ ꯐꯥꯎꯕ ꯍꯦꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯟꯗꯦ ꯍꯥꯏꯕ ꯁꯞꯇ꯭ꯔꯅꯤ꯫ ꯆꯠꯇ꯭ꯔꯤꯕ ꯅꯣꯏꯅꯦ? ꯆꯠꯂꯣ ꯁꯥꯗ! ꯆꯦꯟꯈꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯕꯣꯟꯕꯣꯟꯗꯨ꯫ ꯂꯩꯍꯧꯋꯦ ꯑꯕꯦꯝꯃꯗꯤ ꯁꯥꯖꯣꯟ ꯁꯦꯝꯗꯨꯅ ꯀꯨꯟꯊꯔꯞ ꯇꯧꯗꯨꯅ ꯃꯃꯤꯠ ꯂꯪꯈꯠꯅ ꯌꯦꯡꯗꯨꯅ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯗ ꯏꯉꯛ ꯉꯛꯅ ꯃꯀꯣꯛ ꯄꯥꯏꯔꯛꯏ꯫ ꯑꯁ, ꯂꯣꯏꯔꯦꯅꯦ ꯁꯤꯗꯤ! ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁꯔꯞꯇꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯂꯦ꯫ ꯃꯈꯨꯝ ꯈꯨꯝꯖꯤꯜꯍꯧꯗ꯭ꯔꯦ, ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ ꯍꯧꯗꯣꯡ ꯃꯆꯥ ꯑꯕꯦꯝꯃꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯕꯦꯝꯃꯁꯨ ꯁꯥꯖꯣꯟ ꯁꯦꯝꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃ ꯍꯥꯏꯐꯦꯠꯀꯁꯨ ꯃꯅꯤꯡ ꯍꯜꯂꯤ꯫ ꯖꯤꯕ ꯑꯃꯅꯤ ꯁꯥꯗꯅ ꯁꯥꯖꯣꯟ ꯁꯦꯝꯕꯤꯒꯁꯨ ꯇꯧꯏ꯫ ꯁꯔꯞ ꯀꯧꯇꯥꯗꯨ ꯂꯧꯈꯠꯇꯨꯅ ꯁꯣꯜꯂꯤ, ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ꯫ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯕꯨꯗꯤ ꯍꯦꯜꯂꯤ, ꯕꯣꯟꯕꯣꯟꯒ ꯅꯪꯒꯅ ꯆꯤꯛꯅꯔꯤꯁꯦ ꯀꯩ ꯁꯥꯔꯒꯦꯕꯁꯦ ꯂꯣꯏ ꯍꯩꯗꯣꯛꯑꯦꯕ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜꯒ ꯈꯟꯐꯝ ꯈꯪꯗꯦ ꯑꯋꯣꯏꯕ, ꯃꯨꯠꯀꯥꯁꯦ ꯂꯣꯏ ꯀꯥꯏꯔꯦ꯫ ꯀꯦꯛ ꯏꯟꯅꯔꯝꯗꯥꯏꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯌꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥ ꯁꯤꯅꯤꯗ꯫ ꯑꯕꯦꯝꯃꯗꯨ ꯃꯔꯣꯜ ꯈꯪꯂꯤꯕ꯭ꯔꯥ, ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤꯕ꯭ꯔꯥ? ꯃꯤꯌꯥꯎ ꯍꯥꯏꯅ ꯑꯃꯨꯛ ꯈꯣꯡꯂꯛꯏ꯫ ꯀꯗꯔ ꯍꯩꯔꯦꯅꯤꯅ, ꯑꯩꯅ ꯁꯥꯎꯕꯒꯁꯤ ꯎꯕ ꯌꯥꯗ꯭ꯔꯦꯕ, ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯃꯦꯕ ꯅꯪ꯫ ꯃꯇꯧꯗꯨꯗ ꯍꯟꯗꯛꯇꯤ ꯑꯕꯦꯝꯃꯗꯨ ꯁꯥꯎꯅꯤꯡ ꯁꯥꯎꯖꯧ ꯍꯥꯏꯒꯨꯝ ꯃꯤꯌꯥꯎ ꯑꯗꯨ ꯑꯗꯥꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯃꯅꯤꯡ ꯑꯣꯟꯁꯤꯜꯂꯝꯗꯨꯅ ꯂꯩꯗꯨꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯈꯤ꯫ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯁꯤ ꯍꯧꯗꯣꯡꯁꯦ꯫ ꯎꯕꯤꯔꯝꯗ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤꯒꯤ ꯈꯣꯜꯂꯥꯎꯗꯨ꯫ ꯀꯦꯠꯋꯥꯛꯅꯤ, ꯃꯣꯗꯦꯂꯔ ꯑꯃꯅ ꯆꯠꯄ ꯈꯨꯆꯠꯅ ꯍꯦꯟꯕꯒꯤ ꯋꯥꯒꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯐꯤꯁꯤꯡꯗꯨ ꯁꯨꯗꯣꯛꯄ ꯂꯣꯏꯕꯒ ꯍꯣꯇꯦꯜꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜꯗꯗꯤ ꯆꯪꯗ꯭ꯔꯦ, ꯌꯦꯡꯉꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯗꯒꯤ ꯁꯨꯇꯤ ꯃꯇꯝ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏꯕ ꯃꯤꯁꯤꯡꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯎꯔꯤꯕꯗꯨ꯫ ꯃꯃꯥꯟꯅꯕ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯛꯇꯝ, ꯏꯔꯥꯡ ꯐꯂꯥꯡꯗ ꯇꯥꯎꯕꯒꯤ ꯁꯛꯇꯝ, ꯑꯀꯦ ꯑꯃꯧꯗ ꯂꯩꯕꯒꯤ ꯃꯇꯧ꯫ ꯇꯁꯦꯡꯅ
mahai tan sinjaba mayam amasu yauri tumin yengi ma machinda nokfesu tawri aidi na khoigum mayam punba phangzadre haiba minokni Hey, ꯆꯥꯎꯕꯪ. maningdagi khangko kaurakpani nupa amagi khonjelni leithok tuna yenglai leimarimbi lepami nongmi mairabaga saknaibaga kaidauramino haigum saknaibana hana hangzilai Nangdi ꯀꯩꯗꯧꯔꯤꯕꯁꯤꯗ? waking thorakpane mairaba haiphet noi ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ? ngaikho haujikta chawbang hairemido kanano da saknaibagi mukhondi mande mairabada mu onsinduna nangira haujikido saknaiba mairaba anidu yengnaduna noi hairi mairabana ꯆꯥꯎꯔꯒ ꯄꯪꯕꯗꯨꯗ ꯆꯥꯎꯕꯪ ꯍꯥꯏꯕꯅꯤ. ꯁꯥꯎꯔꯕ꯭ꯔꯣ ꯅꯨꯄꯤ ꯃꯆꯥ? leimarimbi suktak tangna lesabi macha hayo nupi macha nate kaisu ꯄꯪꯉꯤ ꯈꯨꯄꯪꯗꯨꯒ ꯂꯩꯁꯥꯕꯤꯒꯁꯨ ꯐꯥꯅꯤꯡꯉꯤꯕ. phaningdradi kaino nofet amuk tawna mi nupa amasu koige tawrabani aina koige tawbani mana koige tawbanate krasneba mairaba amuksu saknaibaga yengnaduna noi leimarimbina noise tallibo ikaiba piba manba moongdane yam noi saknaibana ꯅꯣꯛꯄ ꯅꯠꯇꯦꯗ. tumin nooga nathanta monda ama sagalambadudane mondado thugaigena changakpanida noiga tharaga anirak sure ngasigi monda thugairese akhoi abemaga bombongana ama noina ama abema palakpaduda khangning ningsinglei mairabasu nga pisa thoambagi drisado hanglai hangge yauna nokmi ꯑꯕꯦꯝꯃ ꯍꯥꯏꯗꯤ ꯅꯪꯒꯤ ꯍꯧꯗꯣꯡ ꯃꯆꯥ ꯉꯥ ꯁꯪꯉꯒ ꯄꯤꯖꯊꯣꯛꯑꯝꯕꯗꯨꯔꯣ? pisa thokpa natehe ai changage hotel tholakpani mi singsi uraga thawai khara nungaije changage saknaibana ꯍꯣꯏ ꯍꯣꯏ ꯆꯪꯉꯣ. leimarimbi mamai leiduna changkhre kaisu ehenba wakhal khalamdaba mali saknaibasu chalasi hairi adubu adumak yengduna leikhre mairabadi matauduni yenglidu mi uraga thawai nungaitre haiba wahaiduni nakongda tahauribadu khongkap ani ahum thanglaba phawba mairaba inaraktrabadudadi saknaiba handuna mug yenglai ꯍꯩꯃꯥ, ꯂꯥꯛꯑꯣꯗꯅ. phurikhaw humduna leptuna yenglambani mairaba leimarembidagi mifamdi hongda pirai saknaibagi paukhumdu ꯅꯪ ꯆꯠꯂꯝꯃꯣ. ꯑꯦ, ꯀꯩꯗꯧꯍꯧꯗꯣꯏꯕ ꯅꯪꯅ? ꯊꯕꯛ ꯑꯝꯇ ꯍꯥꯏꯗꯣꯛꯈꯤꯒꯦ. ꯀꯩ ꯊꯕꯛ? mairaba leimarembida yenglambadagi mitfam sat hongduna hairai ꯇꯨꯗꯧꯕ. saknaiba mamit anidu suktuna ꯑꯁ, ꯇꯨꯀꯠꯆꯩꯍꯦ ꯂꯥꯏꯃ. mairaba yam free oina makuttu phurikhaw humna leimarimbi romda amuk yengi ꯌꯣꯡꯆꯥꯛ ꯆꯥꯔꯛꯑꯦ. ꯅꯪ ꯉꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯠꯂꯝꯃꯒꯦ ꯍꯥꯏꯕ꯭ꯔꯣ? option ꯑꯅꯤꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯜꯂꯣ. ꯁꯛꯇꯥ ꯊꯤ ꯍꯥꯏꯁꯤꯅꯤ. ꯌꯥꯔꯦ, ꯆꯠꯂꯝꯃꯒꯦ. ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ. ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏꯅꯦ, ꯅꯨꯡꯁꯤꯌꯨꯅꯦ. ꯍꯣꯏ, ꯅꯨꯡꯁꯤꯗ꯭ꯔꯦ. ꯌꯥꯔꯦ, ꯆꯠꯂꯝꯃꯒꯦ. ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯣ. ꯆꯠꯈ꯭ꯔꯦ saknaiba mairaba lehauri yengduna makhut anina phurikhaw aniduda humduna sanabagi mapot macei hapliba begtuma maningda phaina yanduna leimarembi tabli mayum changlakpani kanagumba amana maningda innarakpugum phawi masada khara kiganbaga hannaga yenglude makhongdu amuk hena kupthang thangki maningda innariba mairabadi mataudu yengna nonthaduna nokli nokna kihange matau yengi matagum tanabasu lepte asum tagup thanglambadagi chenba haukhre leimarembi mairaba chimbaldagidi makhol thokta natondagi sordu khangkam thoktuna noi kanna chengkhake tawkhibaduda nupadusu khongthang laungna kanduna leimarembi gi mamangduda thachili leimarembi ikhangkhangna chaplepi ꯀꯩꯅꯣ? ꯀꯅꯥ ꯏꯟꯅꯔꯛꯀꯦ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯤꯗꯨꯕꯣ? leimarembi maningda koyeng yengi kanano matanarakhibani mairaba machin haiphet nanduna noktuna maningda yengthoi ꯀꯅꯥ ꯇꯥꯟꯅꯔꯛꯏꯕ? leimarembi ona tainaba paukhum pirei yam phari nang lakpa ayumbauta thinbiramo mairaba amuksu khangnok nokthorei mataududa leimarembi gyan tarakum ꯉꯥꯏꯈꯣ, ꯅꯪ ꯍꯧꯖꯤꯛ ꯇꯥꯟꯅꯔꯛꯏꯗꯣ? ꯃꯤꯌꯥꯝ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯅꯊꯟꯇ ꯃꯤ ꯏꯟꯅꯔꯛꯑꯦꯅ ꯀꯤꯔꯤꯕ ꯅꯪꯁꯤꯕꯨ ꯄꯪꯉꯤ ꯍꯥꯏꯗꯣꯏꯔꯣ ꯁꯤꯡꯉꯤ ꯍꯥꯏꯗꯣꯏꯔꯣ? ꯏꯕꯣ leimarembi sor ama hondoktuna ꯌꯥꯔꯦ,
ꯑꯩ ꯄꯥꯈꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯁꯤꯗ ꯑꯩ ꯁꯣꯔ ꯑꯝꯇ ꯍꯣꯟꯗꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯕꯒ ꯂꯝꯕꯤ ꯅꯥꯀꯟꯒꯤ ꯐꯟꯁꯥꯡ ꯊꯥꯔꯤꯕꯗꯨꯗ ꯐꯝꯈꯤ ꯃꯩꯔꯥꯕꯁꯨ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯏ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯀꯟꯗꯨꯗ ꯐꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯃꯩꯔꯥꯕꯁꯨ ꯈꯨꯔꯨ ꯑꯅꯤꯗꯨꯗ ꯈꯨꯅꯤꯡ ꯑꯅꯤꯗꯨꯅ ꯁꯧꯗꯨꯅ ꯃꯉꯛ ꯂꯩꯊꯣꯔꯞꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯗꯨ ꯂꯩꯃꯔꯦꯝꯕꯤ ꯅꯥꯛꯆꯦꯞꯇꯒꯤ ꯎꯏ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯝꯕꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯇꯞꯊꯈꯤꯕ ꯍꯧꯔꯤ ꯃꯃꯤꯠꯇꯨ ꯐꯜꯂꯞ ꯐꯜꯂꯞ ꯃꯩꯔꯥꯕꯗ ꯌꯦꯡꯉꯤ ꯍꯥꯏꯔꯛꯏ ꯇꯞꯂꯝꯅ ꯀꯩ ꯈꯨꯌꯦꯡꯅꯣ ꯃꯤꯛꯁ ꯐꯤꯂꯤꯡ ꯑꯃ ꯐꯥꯎꯕꯒꯤ ꯃꯤꯠꯌꯦꯡꯅꯤ ꯂꯩꯃꯔꯦꯝꯕꯤ ꯋꯥ ꯉꯥꯡꯂꯛꯇꯦ ꯌꯦꯡꯗꯃꯛ ꯌꯦꯡꯂꯛꯏ ꯏꯍꯩ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯅꯣꯛꯁꯤꯟꯅꯔꯤꯅꯤ ꯃꯩꯔꯥꯕꯁꯨ ꯈꯪꯂꯗꯨꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯌꯥꯝ ꯀꯣꯏꯕ꯭ꯔꯣ ꯀꯣꯏꯒꯅꯨꯗ ꯑꯗꯨꯝ ꯂꯣꯏꯅꯔꯗꯕꯅꯤ ꯀꯩꯁꯨ ꯀꯤꯒꯅꯨ ꯂꯩꯃꯔꯦꯝꯕꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯁꯦꯀꯦꯟ 4-5 ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯍꯪꯂꯛꯏ ꯇꯞꯂꯞꯅ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯍꯪꯉꯨ ꯅꯪꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗ꯭ꯔꯤꯒꯤ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯔꯤꯕꯣ ꯂꯩꯃꯔꯦꯝꯕꯤ ꯉꯛꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯏ ꯃꯤꯠꯌꯦꯡꯗꯨ ꯈꯪꯉꯤ ꯀꯃꯥꯏꯅ ꯃꯩꯔꯥꯕꯅ ꯈꯪꯂꯝꯂꯤꯅꯣ ꯍꯥꯏꯕ ꯃꯤꯠꯌꯦꯡꯅꯤ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯔꯤꯕ꯭ꯔꯕ ꯅꯣꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗ꯭ꯔꯤꯒꯤ ꯂꯥꯕꯗꯣ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ ꯀꯔꯝ ꯀꯥꯟꯗꯩ ꯈꯪꯉꯤꯕ ꯆꯥꯅꯕ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ ꯃꯩꯔꯥꯕꯁꯨ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯄꯥꯎ ꯇꯝꯕꯤꯅꯕ ꯃꯤ ꯂꯩ ꯍꯪꯐꯝꯒꯤ ꯍꯪꯐꯝ ꯉꯥꯛꯇꯅꯦ ꯍꯥꯏꯔꯣꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯀꯩ ꯂꯝꯗꯩꯅꯣ ꯂꯩꯃꯔꯦꯝꯕꯤ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯟꯈ꯭ꯔꯦ ꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯆꯪꯉꯒꯦ ꯀꯩ ꯋꯥꯈꯜꯗꯩꯅꯣ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯋꯥ ꯍꯪꯉꯤꯁꯦ ꯈꯪꯅꯤꯡꯕꯩꯅꯤ ꯈꯪꯅꯤꯡꯉꯨꯅꯨ ꯑꯩꯅ ꯑꯗꯨꯝ ꯈꯪꯅꯤꯡ ꯂꯩꯔꯗꯤ ꯑꯗꯨꯝ ꯈꯪꯅꯤꯡꯉꯨꯅꯨ ꯍꯥꯏꯇꯥꯝꯅꯤ ꯑꯁꯤꯈꯛ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯎꯏ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯏꯀꯥꯏꯕ ꯈꯥꯡꯕꯒꯤ ꯃꯃꯤꯗꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯅ ꯑꯄꯪꯕꯤꯗꯨꯅ ꯑꯗꯨ ꯏꯀꯥꯏꯕ ꯅꯪꯈꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕꯗꯤ ꯐꯥꯎꯔꯤ ꯃꯥ ꯅꯝꯍꯪ ꯑꯣꯏꯔꯁꯨ ꯍꯪꯕꯗꯗꯤ ꯍꯪꯗꯣꯛꯂꯒꯦ ꯈꯜꯂꯤ ꯎꯏ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯅꯤꯗꯨ ꯇꯧꯐꯝ ꯈꯪꯗ ꯁꯨꯔ ꯁꯨꯔ ꯅꯣꯏꯔꯛꯄꯗꯨ ꯃꯩꯔꯥꯕ ꯇꯞꯂꯞꯅ ꯂꯩꯃꯔꯦꯝꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯁꯥꯅ ꯃꯁꯥ ꯐꯠꯇꯕꯗ ꯌꯥꯎꯔꯦ ꯈꯪꯖꯕꯒꯨꯝ ꯑꯩꯁꯦ ꯌꯦꯃꯧꯅꯕꯤꯅꯤ ꯍꯥꯏꯔꯝꯕꯗꯣ ꯌꯥꯝ ꯆꯨꯝꯕ ꯃꯥꯜꯂꯤ ꯀꯩꯒꯤ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯑꯩꯁꯦ ꯌꯦꯃꯧꯅꯕꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯃꯔꯝꯗꯨꯅꯤꯅꯦ ꯍꯪꯉꯤꯁꯦ ꯁꯛꯁꯦ ꯌꯥꯝ ꯂꯦꯝꯕ ꯃꯥꯜꯂꯤ ꯌꯥꯝ ꯁꯤꯡꯉꯝꯗꯧꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯄꯪꯉꯝꯃꯤ ꯌꯥꯝꯅꯁꯨ ꯂꯦꯝꯃꯝꯗ꯭ꯔꯤ ꯍꯥꯏꯗꯤ ꯌꯥꯝ ꯂꯪꯖꯩ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜꯒꯁꯨ ꯂꯩꯔꯝꯃꯣꯏꯗꯕ ꯃꯥꯜꯂꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯃꯇꯧ ꯃꯥꯟꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯊꯣꯔꯛꯑꯦꯅ ꯈꯣꯏꯃꯨ ꯌꯦꯃꯧꯅꯕꯤꯅꯦ ꯃꯩꯔꯥꯕ ꯅꯣꯟꯊꯗꯨꯅ ꯅꯣꯛꯏ ꯐꯖꯩ ꯃꯤꯡꯁꯦ ꯐꯖꯩ ꯍꯥꯏꯔꯣ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯠ ꯌꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯂꯥꯏꯕꯛꯇꯨꯗ ꯐꯠ ꯂꯥꯎꯅ ꯀꯥꯞꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯗꯨꯅ ꯑꯌꯣ ꯑꯁ ꯅꯥꯌꯦ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯀꯥꯞꯄꯩꯗꯨꯕꯣ ꯅꯍꯥꯟꯅꯕꯅꯤ ꯀꯥꯞꯄꯤꯁꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯉꯁꯤꯗꯒꯤ ꯌꯦꯃꯧꯅꯕꯤ ꯀꯧꯔꯅꯤ ꯌꯥꯕ꯭ꯔꯥ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯌꯥꯔꯦ ꯍꯥꯏꯔꯣ ꯍꯥꯏꯗꯤ ꯇꯣꯟ ꯑꯅꯤꯁꯦ ꯈꯦꯠꯅꯩꯗꯅ ꯑꯣ ꯌꯥꯗꯦ ꯍꯥꯏꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗ꯭ꯔꯤꯗ ꯂꯥꯛꯁꯤꯁꯦ ꯋꯥꯔꯤꯁꯦ ꯑꯗꯨꯏ ꯋꯥꯔꯤ ꯍꯪꯉꯛꯀꯅꯨꯀꯣ ꯌꯥꯝ ꯏꯀꯥꯏꯃꯤ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ ꯊꯦꯡꯅꯕ ꯀꯨꯏꯗ꯭ꯔꯤꯅ ꯑꯩꯅ ꯍꯥꯏꯁꯦ ꯂꯧꯁꯤꯟꯗꯕꯗꯤ ꯇꯧꯅꯨ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯁꯪꯁꯥꯔꯒꯤ ꯂꯣꯟꯆꯠꯁꯤ ꯀꯩꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯂꯨꯝꯊꯅ ꯍꯪꯂꯛꯄ ꯃꯩꯔꯥꯕꯒꯤ ꯋꯥꯍꯪꯅꯤ ꯑꯗꯨꯛ ꯄꯪꯕ ꯖꯤꯕ ꯅꯨꯄꯤ ꯑꯃ ꯃꯅꯥꯛꯇ ꯐꯝꯂꯤꯗꯨꯗ ꯀꯩꯒꯨꯝꯕ ꯑꯃ ꯍꯪꯗꯣꯛꯀꯦ ꯅꯠꯇ꯭ꯔꯒ ꯄꯥꯎꯇꯥꯛ ꯄꯤꯒꯦ ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯒꯦ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯑꯃ ꯈꯪꯍꯟꯒꯦ ꯈꯟꯅ ꯍꯪꯂꯛꯄꯅꯤ ꯈꯨꯝꯗꯣꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯏꯂꯥꯏ ꯂꯥꯏꯅ ꯀꯩꯁꯨ ꯈꯟꯊꯗꯅ ꯂꯣꯟꯆꯠꯅꯤ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯥꯔꯊꯁꯨ ꯂꯩꯔꯤꯕꯣ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯄꯟꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯏꯀꯥꯏꯕꯒꯤ ꯃꯃꯤꯗꯣ ꯑꯗꯨ ꯎꯕꯅꯅꯤ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯒ꯭ꯌꯥꯟ ꯂꯧꯁꯤꯟꯕ ꯉꯝꯂꯤꯕ꯭ꯔꯥ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯇꯨꯃꯤꯟ ꯇꯥꯏ ꯂꯩꯃꯔꯦꯝꯕꯤ ꯄꯪꯒꯅꯨ ꯑꯗꯨ ꯌꯥꯝ ꯄꯪꯉꯤꯗꯣ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯄꯪꯃꯟꯕꯗꯨꯅ ꯃꯤꯅ ꯅꯪꯕꯨ ꯁꯥꯟꯅꯕꯤꯔꯛꯄꯅꯤ ꯁꯥꯟꯅꯕꯤꯔꯛꯈꯤꯅꯤ ꯋꯥꯠꯂꯤ ꯑꯗꯨꯅ ꯁꯥꯟꯅꯍꯟꯒꯅꯨ ꯂꯩꯃꯔꯦꯝꯕꯤ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ ꯃꯩꯔꯥꯕꯁꯨ ꯃꯈꯥ ꯇꯥꯕ ꯂꯦꯞꯇꯦ
ꯐꯔꯤꯉꯩꯗꯗꯤ ꯃꯤꯁꯦ ꯄꯪꯉꯥꯡ ꯉꯥꯡꯅꯤꯡꯉꯝꯒꯅꯤ, ꯄꯪꯁꯛ ꯁꯛꯅꯤꯡꯉꯝꯒꯅꯤ, ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯛꯇꯕ ꯐꯥꯎꯕ ꯅꯣꯛꯑꯒ ꯄꯥꯎ ꯇꯝꯅꯤꯡꯉꯝꯒꯅꯤ, ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯀꯅꯤ, ꯄꯦꯟꯗꯕ ꯑꯣꯟꯊꯔꯛꯄ ꯃꯇꯝꯗ ꯋꯥ ꯉꯥꯡꯅꯤꯡꯗꯕ ꯍꯧꯔꯛꯀꯅꯤ, ꯍꯦꯟꯅ ꯄꯦꯜꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯄꯤ ꯇꯥꯈꯩ ꯄꯦꯟꯗꯕꯗꯨ ꯐꯣꯡꯗꯣꯛꯅꯤꯡꯉꯛꯀꯅꯤ, ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯜꯂꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ? ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯂꯩꯃꯔꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯍꯟꯗꯛꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯍꯥꯏꯃꯉꯛꯇꯤ ꯈꯪꯗꯦ ꯍꯥꯏꯒꯨꯝ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯜꯂꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯤꯗꯣ ꯁꯣꯏꯗꯅ ꯅꯣꯛꯂꯛꯀꯅꯤ, ꯀꯞꯁꯨ ꯀꯞꯄꯛꯑꯣꯏ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯛꯑꯣꯏ, ꯑꯋꯥꯕꯁꯨ ꯎꯠꯂꯣꯏ, ꯑꯩ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯀꯥ ꯐꯣꯡꯂꯛꯑꯔꯣꯏ, ꯄꯦꯟꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯍꯪꯉꯁꯨꯅꯦ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯉꯛꯑꯔꯣꯏ, ꯃꯤꯒꯤ ꯃꯇꯧꯗꯣ ꯅꯣꯛꯅ ꯅꯣꯛꯅ ꯌꯦꯡꯉꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯣ ꯃꯗꯨꯗꯤ ꯑꯆꯝꯕ ꯃꯤꯅꯣꯛ ꯅꯠꯇꯦ꯫ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯂꯛꯏ꯫ ꯃꯥꯅ ꯉꯥꯡꯂꯤꯁꯤ ꯂꯩꯃꯔꯦꯝꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯈꯪꯉꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯑꯗꯨꯃꯛ ꯃꯈꯥ ꯁꯝꯊꯗꯨꯅ ꯄꯨꯟꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯔꯛꯄ ꯊꯕꯛ ꯑꯣꯏꯕ, ꯑꯗꯨꯅꯅꯤ ꯌꯥꯝ ꯈꯪꯉꯤꯁꯦ꯫ ꯃꯁꯤꯒꯤ ꯄꯦꯟꯗꯕ, ꯏꯀꯥꯏꯕ, ꯅꯨꯡꯉꯥꯏꯇꯕꯁꯦ ꯅꯪꯉꯣꯟꯗꯁꯨ ꯐꯥꯎꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯅꯇꯧꯅ ꯈꯪꯕꯅꯤ, ꯑꯗꯨꯕꯨ ꯑꯄꯪꯕꯤ ꯅꯪꯒꯤ ꯃꯇꯧꯅꯗꯤ ꯎꯠꯊꯣꯛꯄ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯎꯠꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯋꯥꯗꯣ ꯅꯪꯅ ꯍꯥꯏꯔꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅꯕꯅꯤ꯫ ꯄꯥꯝꯗꯕ꯭ꯔꯣ? ꯄꯥꯝꯃꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯊꯥꯖꯁꯤꯔꯥ ꯊꯥꯖꯔꯣꯏꯁꯤꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯇꯨꯃꯤꯟꯅ ꯏꯊꯟꯇ ꯍꯪꯉꯤ꯫ ꯅꯪꯁꯦ ꯊꯥꯖꯧ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯖꯒꯅꯨ ꯍꯥꯏꯕ꯭ꯔꯥ? ꯃꯩꯔꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ, ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯁꯦꯀꯦꯟ ꯑꯃꯅꯤ ꯉꯥꯏꯔꯝꯕꯅꯤ꯫ ꯄꯤꯕꯤꯔꯛꯇ꯭ꯔꯕ ꯄꯥꯎꯈꯨꯝꯗꯨꯗ ꯍꯪꯂꯛꯏ ꯋꯥꯍꯪ ꯑꯃꯁꯨ꯫ ꯅꯪꯁꯨ ꯄꯦꯟꯗꯕ ꯐꯥꯎꯕ ꯃꯇꯝ ꯌꯥꯎꯔꯛꯄ꯭ꯔꯥ? ꯐꯥꯎꯏ꯫ ꯏꯁꯝ ꯁꯝꯃꯤꯉꯩꯗꯗꯤ ꯃꯤꯁꯦ ꯂꯥꯏꯅ ꯅꯣꯛꯄꯅꯤ, ꯂꯥꯏꯅ ꯀꯞꯄꯅꯤ, ꯅꯪꯅ ꯇꯧꯔꯤꯁꯤꯒꯨꯝ꯫ ꯊꯦꯡꯅꯕꯒ ꯅꯪꯒꯤ ꯃꯇꯧ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯑꯩꯅ꯫ ꯏꯆꯝ ꯆꯝꯊꯣꯛꯄꯗꯨꯅ ꯍꯨ ꯑꯣꯏꯔꯝꯃꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯅꯨꯡꯁꯤꯗꯕ ꯃꯤꯅꯣꯛ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯈꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯥꯎꯁꯦ ꯅꯪꯗꯤ ꯐꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯅꯣꯛꯇꯣ ꯑꯇꯩ ꯀꯅꯥ ꯑꯃꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯃꯥꯟꯈꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯝꯗ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯝꯒꯅꯤ, ꯁꯪꯁꯥꯔꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯃꯀꯣꯜꯅꯤ ꯍꯥꯏꯅ꯫ ꯏꯆꯝ ꯆꯝꯕ ꯃꯤꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯣꯛꯄꯗꯨꯗꯤ ꯃꯅꯥ ꯊꯥꯕꯤꯈꯤꯔꯣꯏ, ꯃꯔꯧ ꯇꯧꯕ ꯃꯤꯗꯨꯅ ꯇꯧꯁꯤꯟꯅꯗꯨꯅ ꯅꯣꯛꯄꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯃꯃꯜ ꯂꯩꯈꯤꯅꯤ꯫ ꯃꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯪꯁꯨ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛꯇꯃꯛ ꯅꯣꯛꯅꯤꯡꯉꯛꯀꯅꯤ꯫ ꯑꯆꯝꯕ ꯑꯁꯦꯡꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯗꯨꯗꯤ ꯀꯅꯥꯅꯁꯨ ꯃꯅꯥ ꯊꯥꯕꯤꯔꯣꯏ, ꯃꯃꯤ ꯐꯥꯎ ꯎꯕꯤꯔꯣꯏ꯫ ꯁꯤꯅꯤ ꯁꯪꯁꯥꯔꯁꯤꯒꯤ ꯂꯤꯂꯥ꯫ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤꯗ ꯐꯂꯞ ꯌꯦꯡꯂꯛꯏ꯫ ꯅꯪꯗꯤ ꯈꯪꯒꯤꯔꯣꯏꯗ, ꯌꯥꯝ ꯄꯪꯉꯤꯑꯕ꯫ ꯁꯪꯁꯥꯔꯁꯤ ꯌꯥꯝ ꯇꯝꯊꯤꯕꯅꯤ꯫ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯃꯤꯗ ꯊꯥꯖꯕ ꯊꯝꯒꯅꯨ, ꯑꯩꯉꯣꯟꯗꯁꯨ ꯊꯝꯃꯛꯀꯅꯨ꯫ ꯅꯪꯉꯣꯟꯗꯗꯤ ꯀꯩꯒꯤ ꯊꯝꯃꯣꯏꯗꯣꯏꯕ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯊꯝꯃꯛꯀꯅꯣꯅ꯫ ꯅꯪꯁꯨ ꯍꯧꯖꯤꯛꯇ ꯍꯪꯈꯤꯗꯥꯏꯅꯦ ꯑꯩꯁꯦ ꯅꯪꯅ ꯊꯥꯖꯧꯔꯥ ꯊꯥꯖꯒꯅꯨꯔꯥꯅ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯌꯦꯝꯍꯧꯅꯕꯤ ꯑꯣꯏꯔꯤ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯁꯨ ꯊꯥꯏꯅ ꯅꯨꯄꯤ ꯌꯦꯝꯍꯧꯅꯔꯝꯃꯤ, ꯑꯗꯨꯅꯅꯤ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪꯗꯤ? ꯃꯨꯟꯅ ꯇꯥꯔꯝꯕ ꯑꯗꯨꯒ ꯐꯥꯖꯤꯜꯂꯝꯕ ꯄꯨꯟꯁꯤꯜꯂꯝꯕ ꯄꯨꯝꯕꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯕꯒꯨꯝ ꯌꯥꯝ ꯌꯥꯡꯅ ꯈꯨꯝꯂꯛꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯉꯁꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯛꯏ, ꯍꯌꯦꯡꯅ ꯑꯃꯨꯛ ꯉꯥꯇꯪꯗꯣꯏꯅꯤ꯫ ꯃꯩꯔꯥꯕ ꯏꯉꯛꯉꯛꯏ꯫ ꯀꯩ ꯍꯥꯏꯕꯗꯨꯗꯤ? ꯇꯨꯃꯤꯟꯅ ꯌꯦꯟ ꯆꯥꯔꯛꯏ ꯍꯥꯏꯕ, ꯍꯌꯦꯡꯅꯅꯦ ꯉꯥꯇꯪꯗꯣꯏꯅꯤ ꯍꯥꯏꯕ꯫ ꯏꯀꯣꯏ ꯀꯣꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯗꯣꯔꯛꯄꯅꯤ꯫ ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯅꯣꯛꯏ꯫ ꯅꯣꯏ ꯆꯂꯥꯝꯕꯅ ꯅꯪꯉꯣꯟꯗ ꯀꯧꯔꯤ ꯃꯤꯡꯗꯣ ꯁꯨꯝ ꯆꯨꯝꯃꯛꯀꯗꯣꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯨꯝ, ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯃꯤꯡꯅꯦꯅ ꯐꯖꯕ ꯑꯝꯇ ꯊꯣꯟꯕꯤꯗꯝꯅꯤ ꯃꯣꯏꯅ꯫ ꯅꯧꯃꯤ ꯅꯧꯃꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯕꯕꯨꯗꯤ ꯅꯪꯅ ꯀꯧꯕꯅ ꯍꯦꯜꯂꯦ ꯐꯖꯕ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯇꯨꯅ ꯅꯣꯛꯏ꯫ ꯃꯤꯀꯨꯞ ꯈꯔ ꯃꯤꯠꯐꯝ ꯍꯣꯡꯗꯦ ꯂꯩꯃꯔꯦꯝꯕꯤ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯑꯁꯨꯝ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯗ꯫ ꯎꯏ ꯅꯥꯛꯆꯦꯞꯇꯒꯤ ꯅꯨꯄꯥꯗꯨꯁꯨ꯫ ꯃꯤꯠꯐꯝ ꯍꯣꯡꯂꯛꯇ꯭ꯔꯕ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯃꯩꯔꯥꯕ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇ ꯃꯈꯨꯠꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯂꯛꯂꯅꯨ ꯍꯥꯏꯒꯨꯝ ꯂꯩꯊꯣꯛꯎ ꯍꯥꯏꯒꯨꯝ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯖꯥꯏꯗꯨꯗ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯏ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯅꯣꯛꯏ ꯃꯇꯧꯗꯨꯗ ꯑꯅꯝ ꯀꯟꯕꯤ ꯁꯥꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯅꯤꯡꯗꯦ ꯍꯥꯏꯒꯨꯝ ꯃꯩꯔꯥꯕꯅ ꯏꯟꯊꯣꯛꯂꯤꯗꯨ ꯆꯠꯇꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯅꯕ ꯃꯨꯛꯏ꯫